Jiribam da Meeteigi yum Amasu Tumna Mei Thadoktuna Amang Thokhankhre Pawasi ngasi nungthil Thokhankhba pawnil khol pawsi dagi lokhatchabane Jiribam district asida kuki singna Meeteigi yum sing mei thabagi thavak leptana sathare ngarang numidang pung 8 lom tarakpa duaida haigru jam maniton singa kauba boro bekrada leiba Meetei amagi yum kuki marni chingnaba singna mei tharam le police station dagi meter samari rom lamna leiba mafam oibana Police amadi CRPF ki personnel singna mei kanbagi thavak sathaki aire boro bekrada leiba Meetei singna thogdok adu da pena draduna asu kuiraba matamasi Meetei singi lanthum matik sana ngakpa ngambidre haina phongdoknarakle Mei Chakhiba do Miyamna Chingnariba Furupsingna Thokhankhiba Natte Chief Minister Biren Pawasi ngasi nungthil Thokhankhba pawnil khol pawsi dagi lokhatchabane ngarang mei tharambagi thogdok adugi matangda pawmi singna hangkhiba wahangi pawkhum piraduna Chief Minister Nongthongbam Biren na phongdokhibada thogliba thogdok asi Miyamna Chingnariba Furuptagi natte tonganba miyoisingna khudongchaba lawba manba thawongne masigi matangda makhoigi Furupki leader singa paw phawna duna wari sanai makhoina kapsilakhiba leite haiba wafam thamlakhe madugi matangda athubada Thadoktuna miyoy ani faramgadaba malle faba ngamdragasu ngasi hayeng faba ngamnaba ahianba security sangsin duna thiba humbagi thabak kanna sathari ai khe